ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯊꯕꯛ ꯍꯧꯈꯤꯕꯗꯩ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯗꯤ ꯁꯤꯗ ꯂꯩꯔꯝꯕ ꯊꯣꯡꯁꯦ ꯁꯤꯒꯤ ꯊꯣꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯥꯏ ꯑꯉꯝꯕꯁꯤ ꯀꯥꯍꯠ ꯀꯨꯝꯊꯥ ꯇꯧꯔꯒ ꯂꯥꯟꯅꯔꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯁꯤꯗ ꯆꯠꯅꯕꯒꯤ ꯃꯤꯅ ꯆꯠꯅꯕꯒꯤꯅꯤ ꯃꯃꯤ ꯇꯥꯔꯤꯁꯦ ꯁꯤꯗ ꯈꯣꯡꯂꯝ ꯂꯩꯔꯤꯁꯦ ꯊꯣꯡꯁꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤ ꯃꯃꯤꯇ ꯉꯥꯏꯍꯧꯔꯦ ꯊꯣꯡꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤ ꯊꯣꯡ ꯑꯁꯤ ꯑꯃ ꯁꯥꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯤ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯗꯥꯝ ꯃꯈꯥꯒꯤꯗ ꯁꯤꯒꯤ ꯁꯥꯟꯇꯤꯄꯨꯔ ꯁꯂꯝꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯝꯕ ꯊꯣꯡꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯇꯪ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯧꯕꯤꯔꯒ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯃꯁꯤ ꯊꯣꯡꯁꯤ ꯁꯥꯕꯤꯔꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯁꯤꯗꯒꯤ ꯗꯥꯝꯒꯤ ꯑꯁꯤꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯆꯠꯄꯁꯤ ꯂꯥꯞꯄꯅꯤꯅ ꯈꯔ ꯋꯥꯏ ꯃꯁꯤꯒꯤꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯁꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯉꯥꯡꯁꯤꯡ ꯂꯧ ꯎꯕ ꯑꯁꯨꯃꯥꯡꯕꯗ ꯂꯧ ꯎꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯝꯕ ꯊꯣꯡꯅꯤ ꯃꯁꯤꯗꯩꯁꯦ ꯁꯤꯗꯁꯨ ꯋꯥꯒꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯇꯦꯛꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯂꯩꯔꯥꯏ ꯑꯉꯝꯕ ꯁꯤ ꯀꯥꯍꯠꯂꯤꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯥꯍꯠ ꯀꯨꯝꯊꯥ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ MLA ꯑꯁꯤꯅꯆꯤꯡꯕ ꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯊꯣꯡꯁꯤ ꯁꯥꯕꯤꯅꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯒ ꯄꯦꯖ ꯑꯁꯤ ꯈꯨꯠꯊꯥꯡꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯥꯏꯖꯔꯤ ꯊꯣꯡꯗꯤ ꯂꯩꯇ꯭ꯔꯦ ꯃꯃꯤ ꯊꯣꯡꯒꯤ ꯁꯥꯔꯝꯕꯒꯤ ꯃꯃꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯨꯅ ꯎꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯊꯣꯡ ꯑꯃ ꯁꯥꯕꯤꯔꯒ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯖꯔꯤ ꯍꯥꯟꯅꯗꯤ ꯍꯟꯅ ꯀꯥꯔꯛ ꯊꯣꯡꯁꯤ ꯇꯦꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯤꯡꯒꯤꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯉꯝꯗ꯭ꯔꯁꯨ ꯍꯥꯏꯇꯦꯛꯀꯤ ꯇꯦꯡꯀꯤꯗꯣ ꯁꯥꯗ꯭ꯔꯁꯨ ꯑꯇꯣꯞꯄꯗꯒꯤ ꯏꯁꯤꯡ ꯑꯁꯣꯝꯗꯒꯤ ꯀꯥꯞꯄꯛꯑꯒ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯎꯕꯥꯛ ꯊꯣꯡ ꯃꯈꯥ ꯀꯣꯟꯖꯤꯟ ꯑꯁꯤ ꯐꯥꯎꯕꯒꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯊꯣꯡꯁꯤ ꯈꯛꯇꯪ ꯁꯥꯕꯤꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯁꯨ ꯀꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯤ